NIA na fazin khiba arambai tengol gi tengoloi ahum khudak ta condition amata yaudana thadok-Kadabani karigumba thadoraktrabade akanba khongjang sangsin gani haina kaisampat maikai gi maira paibi lup tara marina lengak ta khanghalakli hiramasiga mari leinana ngasi kaisampat leimazam laikai da pangthokiba paugi mifam amada maira paibi lup tara mari gi wangangloi huidrom bisoya na hai kumja lisingani ga kungu humdoi gi me ahumdagi kuki singda maitai gi mathakta lan tarakpa matam aduda pali belengak asi makhong makhut pagum yengduna laiki kukina mara leijadaba maitai kaya hatba maitai gi yum kaya mai thakiba pumnamak adu lengak na yengduna laiki matamaduda maitai kanbina bakana su laikide arambai tengol gi tengoloi sing khutta khutlai paikhiba sikana na pahen khibano munna khanthabiu miyam gi thawai amadi lanthum ngak pi senbigani haina lairiba police amadi security force na mathau masak khangna thabak torom labadi irang adu sangtharam loi arambai tengoloi gi tengoloi singna khutta khutlai pairam loi Lengak ke soiba thoksil na maram oiraga thokhiba lan aduda ifurup sokpa yaroi leiba kaiba yaroi haiduna miyam gi damak arambai tengol chongthorakhibane Ajay Kumar Bhala na Manipur gi governor hek oirakpaga arambai tengol na pairiba khuchu khulai sing surrender tawrau arambai tengol gi mathakta mifami pun chatharoi haina thajaba piduna khulai pumnamak surrender tawhankhibane Arambai tengol asi logi wangmada thabak tawba lup nate supnatagi maitai furup kannabagi damag lan asida sarukya khibane ngasidi Manipur gi governor na matam aduda pikhiba thajaba pumnamak adu tungwainaramlaga achamba punsi mahing amada hanjin khraba arambai tengol gi icha sing koitan tanaduna phaba punbagi thabak chatharakpa sidi mama oibi singna yabangamloi khutlai thadoktuna micham amagi punsi mahing amada hingliba khulngaklamba icha sing asi koitan tanaduna Mirot ohenna ba lalhauba oikhina balengak asina hotnarabra athuba matamda fakhiba arambai tengol gi icha sing Thadok-Kadabani natrabadi madugi poloi afabo oiroi haina mahangna makha takhi matam amada sai me thar gi 20 thar me seisda torbungda phawak sawi khaida mayam ama kuki mayam changlaga angang nubi mathomram da mai thana hatpa matam duda tanbinaba kana gumat Manipur government gi police leina sarkar leina sai yum zaklaba mai zaklaba phuraba ngang sing badin nupi na ngang kaya ma kaptan ko sen bado kanbina ba leitraba duda arambai tengon nangi kaisu khulai na ta tuk watu khara pairaga nawi khara pairaga leitum khara langnaraga isa mayam asukpa mayam ai jati sokpa yaroi ai ifrup mangba yaroi haina kalakhi badugumba isa singa do ngasi di maram zadana phabire haire khoimba isa mari ngarang han sida phabire haire aikoi 49 so ani yauri masi yam pende